Hello Hello guys. guys, good evening, welcome back. Ma'am, ay harauba ama phongdokchage kainone ngasije ay yam 1K, haraure. 1K. Hauzik nungdang waramsida ay 1K subscriber je yojare ay yam nungaye aduga nungaiba phongdokpa oina ay kaino 1K subscriber yobagi giveaway macha amtang tawjagena khalle adudo sidagidi kaino subscriber singje ai haitabaira khangde khangdrebako yamabanina ado aigi WhatsApp number ja ai hapcharamge bako aduda WhatsApp number jida mayamna kaino aigi subscriber jingna haidi text tobiro aduga ai hayeng kaino pung mari manga adai kaino lottery toraga ai giveaway macha amtang tawjage khalle ado aigi kaino jida WhatsApp number jida kaino tobiro text tobiro aduga giveaway je macha amta sinjage myam Hoi, kainone akhoi ngasi nungdang waramje akhoi haidi khanghaudana 1K subscriber ji yore ado ibani nang handagi khalame 1K subscriber yokdadi akhoi giveaway machine je haina do 1K do ngasi mayamna nungsibibdagi mayamgi thaujaldagi mayamna akhoi bu support tawibadagi 1K yoba ngame aduna hayeng giveaway je tawjaragani ibani na give mayam subscriber jingi kaino akhoi hoi yamna pikpa kaino ni yam chawsu nate do sum subscriber yam aigi akhoi channel ji support tawrigi giveaway acho mayam tarokini ado akhoi subscriber ni have du khangnaba akhoi na piriba WhatsApp number ji da screenshot khak piraga akhoi kaino ji da WhatsApp number ji da text tawbiro aduga hayeng giveaway je akhoi tawjaragani aduga gift se akhoi na hayeng pijaragani aduga kay haidino akhoi lottery je smile torse haidi text da lakpa kaino jingje lottery toredana aduga lucky oiba miduda khoina hojikti kaino toribanina lockdown laribanina haidi chatla khotlaga giveaway haibiji piba yadrabanina akhoi kaino oina paisa oina akhoi transaction tawjage buko transaction hoi ma akhoi afawo miduda akhoi kaino hangaga transaction oina paisa oina pijira natraga any recharge oigera any tawba haibidi akhoi kaino tawba comfortable oiba hoi adugi line duda akhoi kaino je giveaway je pijagani ado hayeng ngai minarasi ado mayam akhoi subscriber mayam na screenshot amom thabiro akhoi subscriber na hamdu khangnaba haibidi subscriber na tabju mayam lakani WhatsApp number pi gitar de aduna subscriber ni khangnaba screenshot amaga aduga kaino text amom ga pibiro hayeng giveaway tawjaragani si haige haina mayam da akhoi video ji sender pani harawe ngasi je haidi excited oido khanghodana haidi yam thuna yam nusibibudo yam harawe ado matung tabjo akhoi mayam gi seva tawba phangba ngamba oijage mayam support tawbiyu ado si hairaga akhoi si matang sida video si loisenjarage hayeng amu thengnaraji lottery da ado mayam lucky oiba oibio haidi kangde do ngasi di mayam dagi bye 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 screenshot soibe ade comment amonga screenshot amonga hayeng lottery da mu thengnaraji bye bye good night good luck stay safe good luck